Okay, all of you, good morning. Amangja mamangi class ta Manipuri nachomgi taramari shobalatam koide ima khullakpigi nong-gangheido haiba khaidem pramodini devi na iba paraje takpa hogre ngasi loisanji. Okay, mamangi class ta page number 86 ki second paragraph forward loidre ngasi lakadori basina page number 86 gi third paragraph haibadi page number 86 gi oina last paragraph me munna yangsi koigi syllabus re khitang jo bas loidre aduduna sigi chapter se loiraga Manipuri nachom gi oina taramanga suba parawali amadi Manipuri nongim gi oina ju para se wali aduna koigi exam ju nakshala abanina kitang thujala ke ko para je ko wari na ta ju oire aduna ka su aruba su oide ko okay muna taje mathangi nongan ba ayukta aikhoi imphal thoklagani haiduna phamung phanungna singba yomba loire okay amka hana haige ko mathangi nongan ba ayukta aikhoi imphal thoklagani haiduna phamung phanungna singba yomba loire habdi khoi lam sapa haiba simoktabu lam salaga khoina mafam daida yauraga khoigi tumbam sabam haiba amalai natra tumbam sabam haiba amalai hausiki matangi samaina saukhatana khoigi hotel da kaida sagani hotel da kaida laigani amadi khoigi saukhatba ko saukhatba bazari mai walsuna te abasali jana tra khoigi simung manung dane ba ko aduna hariba khudong saba singse ama phawba leitabarina khoigi ahing yare kadaba wairaga di tumba sabada sijana gadaba phiron pose loi purine ba ko aduna salaga dabarina thola aga dabarina moina puriba poyom sayom jingdo loina ba yomba loire sini ko harise mathang da yangji marak tuda khullakpi imana sauraba dabu ama singboy thangboy tawduna puthora ye khoige aibi waina imphal thuamdagi posai jingdo yomba loira kanda khullakpi imana kari torapage hairagadi sikhungadoni ko dabu duda yauramba phi makai amamamta waina singthokuna aibu yanghalle jantare ko aduga mo dabu duda yauramba kari singthokuna khullakpi imana aibida yanghanbage haidana dum wahai parem khulingi di dum question hangbo yare aduna muna taje ima khullakpi gi luhongbada makhoi gi ahal lamana khudon tamlakpani masai dama masai gi magi dabu haibadi khoi gi isam san halo khoi upu ga haibadi ne ko upu tarang gumba haibadi ne ko madai da yauri ba khoi gi phiron jing do haiba ima khullakpi jigi magi apopi magi ko khoi gi ima baba moi gi mama bapa haitare ko moina magi masa masu jing sigi da maktane khudon oina tamla khiba phiron jing ne ba sai gi phirol jing do Gandai ko ima khullakpi gi daburu da yauri ba phirol jingdo kanana kari gi da makta pira khibano or khudol tamla khibano na hangba yare muna taw ko ngangja nungsiduna ulakpani ningsing khudam waina ima khullakpi na thamjilibani hayeba ko kasai gi magi ima khullakpi na luhonga pa da yaura pa phirol jingdo ningsing khudam waina gi da makta mana ningsing du da thamlibani hayeba lasing angangbana saba phi ngaktane bako lasing angangbana saba phi oira magadi na tra yam phajara mani na tra poto haujikti lasing angangba phangdaduna kana amatana adugumba phi sanadrasu ko sanadrasu hayabako saida sanadrasu haidoni ko sanadrasu haije jantabra aduba haujiti khoigi lasing angabaje phangdrabaina khoigi asukuiraba matam sibauda dum khoigi lasing angabaje phangdabanina khoigi masigumba phije kaisu sanadrayaba
lasing angang ba tra khoi bo da dum ka shu hoi lasing angang ba je samai na tawram ba ya na khoi na misina budi imagination taw ba sajan ba ngami khoi gi lasing ango ba ubani na adu ba sap chana khoi bo da lasing angang ba je kamai taw ge do ba sakhang de na tra phi mayam du gi marak ta gi ama law thora e ko saba kaya kuidri ba phida mali ko yamna halle ba yan dai ko masai gi ima khulapi na ma gi dabu du da gi kari law thora ke ha ba ta ga di yan dai ko phi mayam marak da gi phi law thora e ma na law thora ba phi do ko gi saba kaya kuidri ba phida mali yamna halle ba ko ahan ba phi wa ra ga stam ubu da nam jala ga tham ba da di do mot pa ni ko gi thup ba ga tham ba gi phi maram ka ka ta ba ni ko adu ba hai ba ji mau ko ambo oi da ba du na ni ko hari se dum phi ro gi maram da di dum no pi ji ne na khang ne ba dum yang ji ima khulapi na phi do ting tho la ga ai gi nangal da ko pe ima khulapi na ma gi dabu da yari ba phi do law tho ra ga kari to ge ha ba ta di si khum do ni ai won da piriba wairama ne khanduna phidu aina mawong ta na insileba ima khulapina momo noktuna siaptha aingwanda yangi ko abungbana artha handoi imana hairiba singbo laikhidrabi aboki masanupido aina phidu ilaga amuka hiana male hairibani haina asagi ayibina khulapina piba phido ilaba matungda abungbana kari harchibage hargadi si khunggadoni ko phido inbadagi khogi ngasagi khulapi gi lekhidra masanu pi abungbagi na mani haiba tare ko adu amuka hiana male hairaki na khunggadoni phidu aimonda pirakhi okay next paragraph ta khulapi imado imungda sangkhre aduga yongsak sarong ama makhut namana pai makhut namana ngarangi khokhidaba awathabi amunba asubado koleba phido piramaga ima khulapi dira imungda sangkhraga kari puthora ke haba taraga di kedai ko yongsak sarong amane adagi ngarang sadana khaki ba yamna phajaba awathabi amun bas ubado adu maga kualaga puthore na hagadoni aduga yongsa tuga awathabi aduga aingonda piyeba ko adagi khulapi duna ayi bida kari pirakhi bagya na haida hangaga su yare question ki dum lai tholai sin yamna tawba yare duna muna taro aduga yam phajaba jana khumo aina kokse khara non tharat tawraga lawi yongsa awathabi gadu ko khulapi imagi khuttage aigi kokta nanbi nungsina masa amana mama dagi phangba nungsibaduni ai numit aduda phangjakhiba nungsibado yamna phajagre wahi pareng jingje okay yangje mathang amuk parake aigi khuta pairiba beg adu ima khulapina ko haido u haibagi ingit tawba male ko magi beg pairiba beg to hangtu na ingit tawba male aishu aigi beg hangto I mana aigi luna hatliba nong-ganghei mayom adu hangto laga nong-ganghei tu lawthu eba gandai ko ai bigi beg to hangtoga ima khulapina kari lawthokibagi haragadi si kongadoni lawtholaga aigi napada theli ko sangtrik yanglaga masinda kari no khara shonba gumsu tawi abungbana artha handoi nong-ganghei na lairi makhai ima khulapi hingli laitrabadi ima khulapi sikre taibang panda ima khulapi laitre haina lauko hairibani okay amna thamoi soningai oiba wani natra adum sugumba je dum khoigi thajana bi oina dum lai tawi natra ko dum aigi mit irasiali khulapi imagi su adu mangai pi taithoi aishu khulapi imasu
ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯗꯣ ꯃꯄꯤ ꯇꯩꯊꯣꯛꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯌꯦꯡꯅ ꯄꯤ ꯇꯩꯊꯣꯛꯏ ꯖꯤꯞ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯀꯦ ꯅꯦꯛꯁ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯝꯃꯦ ꯇꯃꯦꯡꯂꯣꯡ ꯂꯩꯍꯧꯔꯦ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜ ꯂꯩꯍꯧꯔꯦ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯗꯨꯒꯤ ꯂꯨꯅ ꯆꯦꯠꯅ ꯌꯣꯝꯗꯨꯅ ꯄꯨꯖꯔꯛꯄ ꯅꯣꯡꯒꯥꯡꯍꯩꯗꯣ ꯑꯩꯅ ꯑꯩꯒꯤ ꯐꯝꯐꯝ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯌꯣꯄꯤ ꯑꯃ ꯈꯔ ꯋꯥꯡꯂꯞ ꯑꯉꯥꯡ ꯅꯨꯕꯤꯅ ꯁꯣꯛꯇꯅꯕ ꯌꯩꯔꯤꯑꯕ ꯍꯧꯖꯤꯛ ꯂꯥꯛꯈ꯭ꯔꯦ ꯌꯨꯝ ꯌꯧꯈ꯭ꯔꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯨꯔꯛꯈꯤꯕ ꯅꯣꯡꯒꯥꯡꯍꯩꯗꯣ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯒꯥꯡꯍꯩꯗꯣ ꯌꯥꯟꯗꯨꯅ ꯊꯝꯂꯦ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯇꯃꯦꯡꯂꯣꯡ ꯆꯠꯂꯨꯕꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯀꯨꯝꯖꯥ ꯀꯌꯥ ꯑꯣꯟꯈ꯭ꯔꯦ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯅꯣꯡꯒꯥꯡꯍꯩ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄꯣꯠꯁꯦ ꯃꯤꯑꯣꯏꯕꯁꯦ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯀꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯂꯨꯅ ꯆꯥꯅ ꯄꯨꯖꯔꯛꯈꯤꯕ ꯑꯉꯥꯡꯁꯤꯡꯅ ꯐꯥꯎꯕꯗ ꯂꯥꯝꯕ ꯐꯪꯗꯅꯕ ꯍꯥꯏꯗꯅ ꯊꯝꯈꯤꯕ ꯌꯣꯄꯤꯅ ꯌꯩꯗꯅ ꯊꯝꯈꯤꯕ ꯅꯣꯡꯒꯥꯡꯍꯩꯗꯣ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯅꯠꯇ꯭ꯔꯥ ꯀꯥꯎꯒꯟ ꯊꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏ ꯃꯈꯨꯠ ꯅꯥꯝꯃꯅ ꯑꯋꯥꯊꯕꯤꯗꯨ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯦꯞꯄꯗꯣ ꯏꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯂꯦꯞꯄꯗꯣ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯁꯛꯇꯝꯗꯣ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥꯅ ꯍꯪꯕꯒꯨꯝ ꯇꯥꯈꯤ ꯅꯪꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯤ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯑꯦꯕ ꯑꯣꯀꯦ ꯅꯦꯛꯁ ꯄꯦꯖ ꯅꯝꯕꯔ 88 ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ ꯐꯝꯐꯝ ꯀꯥꯒꯤ ꯐꯛꯂꯥꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯣꯡꯒꯥꯡꯍꯩꯗꯣ ꯑꯩꯒꯤ ꯇꯃꯦꯡꯂꯣꯡ ꯈꯣꯡꯆꯠꯀꯤ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯒꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯅꯥꯄꯗ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯅ ꯊꯦꯠꯄꯤꯕꯗꯣ ꯑꯣꯀꯦ ꯌꯥꯝ ꯐꯖꯩꯀꯣ ꯋꯥꯔꯤꯁꯦ ꯅꯦꯛꯁꯇ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯉꯤ ꯑꯩꯒꯤ ꯅꯣꯡꯒꯥꯡꯍꯩꯗꯨ ꯎꯕꯔꯥ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇ ꯎꯏ ꯍꯥꯏꯗ꯭ꯔꯦ ꯈꯪꯗꯦ ꯎꯗꯦ ꯉꯥꯛꯇ ꯍꯥꯏꯔꯦ ꯑꯃꯅꯗꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯈꯤ ꯆꯩꯔꯥꯎꯕꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯁꯨꯝ ꯆꯥꯔꯦ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯏꯜꯂꯅꯤ ꯃꯤꯔꯥꯡ ꯊꯨꯔꯅꯤ ꯀꯥꯟꯅꯗꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯆꯍꯤ ꯌꯧꯔꯛꯄ ꯑꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯅ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡ ꯇꯨꯔꯥꯡ ꯀꯟꯊꯗꯅ ꯁꯦꯡꯗꯣꯛꯏꯗꯅꯀꯣ ꯑꯗꯨꯒꯤ ꯃꯤꯔꯥꯡ ꯇꯨꯔꯥꯡ ꯀꯟꯊꯕꯒꯤ ꯁꯦꯡꯗꯣꯛꯄꯁꯤꯗ ꯀꯪꯉꯦ ꯁꯨꯝ ꯆꯥꯔꯛꯑꯅꯤ ꯁꯨꯝ ꯆꯥꯔꯛꯑꯗꯤ ꯃꯤꯔꯥꯡ ꯇꯨꯔꯥꯡ ꯏꯜꯂꯛꯑꯅꯤ ꯇꯤꯜꯂꯥꯏꯈꯣꯝꯕꯤ ꯏꯜꯂꯛꯑꯅꯤꯅ ꯂꯪꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦꯕ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯃꯄꯥꯜ ꯊꯣꯛꯂꯦ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯐꯝꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏ ꯈꯣꯠꯇꯨꯅ ꯀꯌా ꯌꯦꯡꯉꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯒꯤ ꯅꯣꯡꯒꯥꯡ ꯍꯩꯀꯣꯜꯗꯒꯤ ꯑꯩꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯖꯅ ꯄꯨꯔꯛꯄ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤꯒꯤ ꯊꯋꯥꯏ ꯏꯃꯥꯅ ꯅꯥꯄꯗ ꯊꯦꯠꯄꯤꯔꯛꯄ ꯅꯣꯡꯒꯥꯡꯍꯩꯗꯣ ꯊꯤꯕ ꯐꯪꯗꯔꯦ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯗꯦꯕꯤꯅ ꯍꯥꯏꯕꯗꯤ ꯑꯏꯕꯤꯅ ꯇꯃꯦꯡꯂꯣꯡꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯌꯦꯡꯁꯤ ꯖꯇ꯭ꯔꯥ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯈꯣꯡꯁꯥꯟꯕ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯆꯠꯄ ꯍꯧꯕ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯃꯊꯪꯗ ꯆꯦꯔꯥꯄꯨꯟꯖꯤ ꯍꯥꯏꯔꯒꯅ ꯃꯦꯘꯥꯂय ꯏꯁꯇꯦꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯣꯡ ꯌꯥꯝꯅ ꯇꯥꯕ ꯃꯐꯝ ꯑꯃꯅꯦꯕ ꯆꯦꯔꯥꯄꯨꯟꯖꯤ ꯍꯥꯏꯁꯦ ꯅꯦꯛꯁꯇ ꯑꯣꯖꯥꯅꯤ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯅꯨꯄꯤꯗ ꯀꯧꯅꯕ ꯑꯣꯖꯥ ꯅꯨꯄꯤꯗ ꯀꯧꯅꯕ ꯃꯤꯡꯒꯧꯅꯤꯀꯣ ꯃꯔꯨꯑꯣꯏꯅ ꯆꯤꯡꯃꯤꯁꯤꯡꯅ ꯅꯦꯛꯁꯇ ꯚꯤꯗꯤꯑꯣ ꯍꯥꯏꯔꯒꯅ ꯚꯤꯗꯤꯑꯣ ꯍꯥꯏꯗꯣꯏꯅꯤꯀꯣ ꯕ꯭ꯂꯣꯛ ꯗꯤꯚꯦꯂꯞꯃꯦꯟ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯅꯤꯀꯣ ꯅꯦꯛꯁꯇ ꯂꯤꯐꯥꯟ ꯍꯥꯏꯔꯒꯅ ꯂꯤꯅ ꯁꯥꯕ ꯐꯥꯟ
next hairon hairagana matam natana panba hai next sarga hairagana laireba tabu hairagana phiron hapnaba awangba lubang next mit irasiali hairagana mitta pitai haibani ko okay masiga loina na hauji ko gi tara mari subai para ima ko khullakpigi nong-gangheido hairiba para je ta ko lore aduna hauji hairiba Manipuri nachom jigi oina aroiba para tara manga subanatam upu bakshi hairiba jishi tongbragi para je mu laksi ko adum takthar age page number 90 da yangji jishi tongmbra magi ko asyangba asangba mamingdi tongbram gitchandra haibani ko tongbram gitchandra ni asambida su mayamna koina jishi tongbra haraga khangnabani jishi tongbra gi punsi wari je noi hana padana khangba mi ju yawra magani gantai ko adubu madi khoigi mi jingje kariyam na badi nataba ko mijing amadi khoigi samasibu kariyam na badi nate phagi jugai tawraga ko haibadi jok tawraga phagi tawraga mijing jibu sawandana nokhalaga mioi bagi amadi samasigi achoi bajingje masi sum thokna na bagi dabak daw ko na ba aphauba aiba kabi yamani ko gantare ko mioi baje phana ko soiba thabak tawsinu mana gantai ko nang tai thabak to soire adu tawada tawbana thina sairaga di nganga di aina tawriba thabak se soiba gi ni songam sa da gi ni ko haidana kaisu khanda de ikai ba phaude magi asoiba to kaisu sum thoksa ge khande ba gantai ko hiana dum saugal eba asoiba to sum thopiru ba ikhoida gantai ko loina na phatta ba oina lana laukhidana khana saina ba gantai ko adu phauba da thoan leba gantai ko aduna madu mai to badu gi mauta mana khogi mioi ba samas ki asoi ba aran ba jingje mana phagi tawraga jok tawraga ngasai gi mioi ba samas ki asoi ba jingdo madu sum thona bu gi da daw ko na ba aphau ba ai bani okay yamaji paraje jishi tongbra jishi tongbra ing sholi singamaga samapal tarago humdoi da poe aduga ing sholi singamaga samapal marifu tara tarukta nongaki ko haibadi 1913 da poe aduga 1996 da nongaki ba okay paris ko magi samlapa warwal ama pire jishi tongbra gi kari no haibado yangji paradi haudri ko okay yangase jishi tongbra segar wat kwanjeng hazari laikai da poi jishi tongbra gi mapung phaba mamingdi tongbram gi chandra singhani sida ju yaure biani wazawai bana punsi gi sinphamni imphal college gi manipuri department gi head waina thabakta gi pothai mani mamau himinaba metric pass ngabong khau tapta Tajmahal upubakshina simba drama gi lari humputara manga irameba ko drama ama iba phawbada karaino hairaba staida drama humputara manga 75 muni ko iramije thathagi ko nateba drama humputara manga ibaga asti mayam jingje loina ba phajai ko loina ba pare ayambana adubu staida metric pass kana ga yauri basiti yamna phajaba gantai ko yamna phajaba drama ni ko sidai khoi gi YouTube channel staida wari libada di ko khitang karo tawdre batam siga sana dre adu na hayam khoi gi offline gi class or ba matam da ma gi metric pass gi wari je do matang sa ba matam da lirake yamna phajai ko masida sunatana wareng sayeng nasing basu irameba ko drama humputara mga mukhang tanatana wareng sayeng kay amu suleba mana iramije yangje tongbrabu sakhangba waina ahan ba in shol singamaga samapal
humfumathoi ingda Manipuri Sahitya Parishadna Jamini Sundar Guha gold medal piduna ikai khumnakhiyaba mathangda ing 1959 ingda Bharat Sarkarna Padma Shri aduga ing 1959 ingda Bharat ki Sahitya Academy Award mahaki lairi ngabong khawda pikhiba ngabong khawsu yamna phajai ko drama oina su utkhere khoigi laikhidraba Khunjoi Kumar ko moina act toba drama ne adum hauji ready kaino adaju television da su dum lakpani ko marang ta ko DDK imphana dum sandokpa ne ba Manipuri film gi wari su irami ko Manipuri film gi wari su irami phagi amasung kariyamna babu ko pambai woina 시진나바 아이바네바 거 파기 아마송 까리암나바부 밤바이 오이나 시나바 아이바네바 오케이 영지 넥스트 강진가다바 시파히기 타박 떠두나 하빌다르 오이람바 하우직 타박다기 보타라바 셴쟁나 거 단친자락바 말알부 마기 우푸 박시다 산나 하이제 시아나 하이되니까 시아나 탐자이 박시기 셀 아두 방나나바 마기 누피 앙앙싱나 마부다 얌나 루나 따위 루나 사나 따위바두 마부 따시앙나 누시두나 따우바나테 마란 아두기 양두나 따우바니 bakshidagi paisa mayamdu mayam sangduna kharas tauthokhraba matungdadi pupnamakna mabu mirairakle mathwai nungaitraba senjengna paisa khara talukhige haijinnaramlaga mayum thadoktuna lamfaida satkhi makhagi warini lila matek ase okay sigi lila stage drama stage tawrakadoriba magi plot ama aibana sagalaga pithokre ko yamna phajai ko koigi mapan pharingai matamda paisa paringai matamda koigi sangha wate mapang wate aduga koigi anaye yauraba matam sonjalaba kana laitraba matamda di aigini haibada hanna yangbada laite haibada ulini ko yantabra koigi imungsigi ahalsida paisa paringai maran mathumlarigai matamjadana magi matu macha mawjigina mabu seba tawsadaraga ngasagi paisa maran mathumjingda loina lauthokpa chathokpa thangtokpa lore aduga magi maran mathumjingda lauthokpa chathokpa lore matungda yantai ko mabu tathi dawaina tawrokpagi hausigi matamsiga yamna sunaba ko drama ne lila ne yantai ko MLA mantri oingai matamda sar na matung inarambado hiya bot ka da bano anbaga mai matung da kanamu inabida bado adom da pusala ju yare adagi imungi ahlaman jingna paisa thuingai matamda masa mawjina luna tawbiraga paisa ga tholaktraba nasala ba sonjala ba matamda shaba sebi tawbibadi lairada tathi tawoina tawdana phajana bawda pija pithapida bado adugi wari ni kola kadoje yamna phajai yengji lila asida yauriba saktam singdi nupa saktam da kana no haiba matam saida sianjeng ko ba ma yaurani ko ahlamani sanajau adagi mathangda tompisa shekha haiba jingina sianjeng gi masa singni nupa saktam langda yauga doriba sina mi marini aduga nupi saktam langda yauga doriba sina saubi harisina sianjeng Saubi amadi Sandrajini harije Shenjenggi nupi anini aduna khoina khange Shenjenggi nupi ani loli haibaje amana Saubi kaure amana Sandrajini kaure aba aduga ko babini hajina Shenjenggi masani aduga mathangda Kiranmala harijina Shenjengna mu yoksabine aba kentai ko yam phajatawri paraje nupa sakam langda Shenjeng nupi saktam langda Shenjenggi nupi ani adagi amuksu nupa saktam langda Shenjenggi masa nupa ahum adagi amuksu nupi saktam langda Shenjenggi asyang poksa ba masa nupi amane adagi Shenjeng na yokse bi masa amane kari kamai tawge haibadu yangsi okay haurase adum sidi lilani dum drama teleplay ni
aduna dum patharake ko patharake kachu aruba woira roeba ko to si lila ni na mapal suba miyeng la ko tabam sianjeng gi yum ayu nong ngan phung hauji ut ka dawriba lila gi drama gi matang je sianjeng gi yum daneba ko sianjeng gi yum matamna ayu nong ngan phung taw matang da namba sanaba lila ne drama ne yengje mapi moli ko upu pori saishu amasu masa ngamdaduna suraga isai niyamna ngangla sianjeng tapna laeba gantare ko ayu angan ba nongan phung taw pa jada mapi ibon mo kai upu ama pore aduga masa ngamdradana masa suanna saishu ama ko suraga isai niyamna habdi isai jamna tapna nganglaga sianjeng yam tamna lae yangji sianjeng na kaidoge yangase phajaba nangni achumba phajaba nangni kanaba nungaiba phajaba loire he ko norok tani mathang da yangji ngallingai khanghau dia ko satya ko taibang mirol hukta kan khathang phajaraga loire ko hai taibang pan huran sinthi namthak longnam narum bisu lolu ko mirumda phajaraga loire hai ko mainganda nangi magi aigi miyeng tinade kana su ko kanai su miyeng tinade kanai su ko habde miyamaga ge miyeng de kana su mana deba miyamana phajai khamada to pa miyamagi miyeng dadi phajaram da ba bayai miyamagi miyeng da pam do miyamagi miyeng dadi pam da ba bayai aduna miyamaga khali ba wakhal apa mabau mana de aduna phijia to ba dana tra ambo mana trisna ba miyamaga nata miyamaga ma me apa ma phiron tre chana re jinjini ko miyamaga mana de hai ba bo yangje phai phatia sumi ko lali da saitia thawai na thajaba phajaba ngangu sau woidaba maduni he asumba norok tane gyantai ko hairiba isai jini ko khoigi sianjeng jina ayu angan basdai da mana yamna ko niyamna haibadi yamna atappa surda mana ngangaga laiba isai je maka yangji karino intham jan bra aibo aranba haksang sida asumba wakhal machiat ama sangkhibada yuhara ribara zala amata ko haudina anganbada next page number 90 ga to the yangse isai do ngangbo loirakanda hairakpa wahini ko yangse hainadaba shepi maku ko on khaba zala yumni mangwanda ka khatuna tumthoke ko nongan phung tawre nongana dubawda mana halakpa matam saida imungi mi ama wawada hawgona dana leirambado adudani ko mana hairaije khoyi shepi gumba maku gumba ste ayun dini matamana tum leiramaga numidang da sata batholeidna ko adumaina mo imungi mi jing do jo khoyi numidang dana thabak suraga ko ayun dini matamda loina mak tum dana leina garaba jala sini ko mana phongdore ise upuda muan khang
tum thai thak thak ni ko aduna khoina tai wari je khoi gi ningdam da gi matam ni haiba je natra kiran mala mamit noi duna hawgalai thorai hauji sianjeng je gantai ko magi imungi mi ama phawba hawganaram da bastaida mangwanda ka khalaga ko masai mana purakpa upu bakshi da mon khanga tungre aduga magi yoksabi pasano pi kiran mala se ko tum hawala pagi mamit wara ngara thole yangji kirana kanano tauri shide haima baji ni na o ta sana zau baji laire ne hai ko sanglaga taoi tuampi sa ko hawga lo na hai sana zau tuampi sa babi ni shekhar mathang thorak laga yang le sana na hare ai khoina adu wana tarani mukthi badi khangdraga mathanta ukabi dauna mangwanda karak ledana dum phagi wahai ngatani ko senara ka do jingje yangje sha ko asabi wahai ni ko ngasai shekhar ni ko yangje langkhinu yam nungai na tumi haksang ngamdraba za la karino ko tuam na haire ima ko harau ba yauro ai khoi baji langphai dai thunglare babini na haire tuampi sa baji gi bashi shibu mabuk thanna ubra hamna ubra wo muan ama lautho uraga khanghan sira bashi du yangna ba next amuk tuam na haire kuana yangshi lang khinu ise ko saubi sandrajini phingna lai adum pathar ke ko sidi lilani adum ka chu kaino ton nga yaudre ko yangshi mathang na saubina karino mairang wokrabo ko sandrana angang sa phakpurau phiron muansu phamthasi ningthina hipnaba haksang ngamdana ui mayam sangduna langli phakthai phiron muan puthorai tharaga tapna thangatuna hiphanaba thangdoke tawi sana zau upu bakshi satke haiduna pai tompi saksu pai raga ko yanai senjengna upu namduna pai raga hawgala e senjengna ngaikho lagna khino ai ningthina yanabige okay next yangji anidu thadoi ko okay yangji anidu thadoi next yangji kari dorake haiba matam sida mayam ngakna yangnai okay mayam ngakna yangnai sandrajini amadi saubina ko sandrajini amadi saubina thangduna phakta phamali bakshidu manakta thambi saubina haire angang sa saka khara ko angang sa saka khara loluna hai next yangje sandranaung khume asambi dang ata haira pari komamingje haksang si suana uida maibara doktara amatang kaubana sumida senjengna upu bakshida yauriba mamalaiba potsingsi karamna yanadage haibadu take munatau mayama ko mana thangatuna tai aina mamangaida na khoigi tawbikhiba yokpa thakpa phiron napotna sai loina kawkhro
aina lambi lana satlubagi ko pothai sokthai haujikti aigi sebada yamna waba khita waba sangdugi matung ina upuda yauribasi yanau ko nungsa mapi khwali hipthaki okay loisalaji mathangi class na mu unaraji okay all of you thanks